Saywa. ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯆꯪꯕꯤꯔꯛꯏꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛ ꯄꯨꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯄꯥꯟ ꯏꯔꯣꯟꯕ ꯆꯥꯅꯤꯡꯉꯦꯅ ꯄꯥꯟ ꯏꯔꯣꯟꯕ ꯐꯖꯅ ꯏꯔꯣꯜꯂꯦꯕꯀꯣ ꯑꯗꯨꯒ ꯉꯥ ꯑꯃ ꯇꯥꯎꯔꯒ ꯊꯣꯡꯉꯦ ꯑꯗꯨꯒ ꯀꯣꯠꯅꯕ ꯈꯔ ꯂꯩꯔꯦ ꯃꯌꯥꯝ ꯑꯩꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯑꯆꯝꯕ ꯉꯥꯛꯇꯅꯦꯕꯀꯣ ꯃꯌꯥꯝꯅ ꯆꯥꯕꯤꯔꯛꯑꯣꯅ ꯍꯥꯏꯕꯗꯣ ꯆꯥꯗꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯃ ꯄꯣꯛ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕ ꯑꯃꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏ ꯑꯗꯨ ꯑꯩ ꯁꯣꯏꯗꯕꯒꯤꯗꯤ ꯆꯥꯖꯔꯛꯀꯅꯤ ꯑꯗꯣ ꯁꯨꯝ ꯍꯥꯏꯔꯛꯑꯒ ꯆꯥꯗꯕꯗꯣ ꯑꯗꯨ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯩꯅ ꯚꯤꯗꯤꯑꯣꯗ ꯍꯥꯏꯔꯝꯕꯅꯦꯕ ꯑꯗꯨꯒ ꯄꯣꯔꯣꯝꯒ ꯍꯋꯥꯏꯊ꯭ꯔꯥꯛꯀ ꯊꯣꯡꯕ ꯆꯥꯕꯤꯔꯛꯑꯣꯅ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯆꯥꯖꯔꯛꯀꯦ ꯃꯇꯥꯡ ꯆꯥꯗ ꯇꯧꯔꯤꯅꯤꯅ ꯃꯌꯥꯝ ꯃꯧ ꯑꯣꯏꯕ ꯑꯗꯒꯤ ꯑꯉꯥꯡ ꯆꯦꯟꯕ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯅꯝꯕꯁꯦ ꯑꯁꯤꯗꯤ ꯈꯤꯇꯪ ꯃꯌꯥꯝꯒꯤ ꯅꯤꯡꯕꯗꯤ ꯊꯨꯡꯍꯟꯕꯗꯤ ꯉꯝꯗꯧꯕ ꯃꯥꯟꯗꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯑꯉꯥꯡꯒꯤꯕꯨ ꯂꯣꯏꯁꯟꯒꯗ꯭ꯔꯥ ꯌꯨꯝꯒꯤꯕꯨ ꯂꯣꯏꯁꯟꯒꯗ꯭ꯔꯥ ꯑꯗꯒꯤ ꯁꯨꯝ ꯂꯩꯇꯕꯅꯤꯅ ꯊꯕꯛ ꯏꯪꯈꯥꯡ ꯏꯪꯈꯣꯜ ꯀꯩꯀꯥꯒꯤꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ ꯁꯨꯃꯥꯏꯅ ꯇꯧꯔꯤꯉꯩꯗ ꯃꯌꯥꯝꯒꯤ ꯅꯤꯡꯕꯗꯣ ꯊꯨꯡꯍꯟꯕꯗꯤ ꯉꯝꯗꯦꯕꯀꯣ ꯑꯗꯨ ꯋꯥꯈꯜꯗꯗꯤ ꯑꯗꯨꯝ ꯈꯜꯂꯒ ꯂꯩꯌꯦ ꯃꯌꯥꯝ ꯆꯥꯕꯤꯔꯛꯑꯣ ꯈꯣꯠꯂꯣꯅ ꯍꯥꯏꯕꯗꯣ ꯆꯥꯗꯕꯒꯤꯁꯨ ꯅꯨꯡꯉꯥꯏꯇꯦ ꯁꯨꯝ ꯊꯤꯕ ꯈꯣꯠꯄ ꯂꯩꯕ ꯑꯗꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯑꯗꯨꯝ ꯂꯩꯕꯅꯤꯅ ꯃꯌꯥꯝ ꯈꯤꯇꯪ ꯉꯥꯛꯊꯣꯛ ꯉꯥꯏꯁꯤꯟ ꯇꯧꯅꯁꯦ ꯑꯗꯨꯒ ꯊꯣꯡꯉꯨꯕꯁꯦ ꯁꯤꯁꯦ ꯑꯗꯨꯝ ꯍꯥꯎꯅ ꯆꯥꯁꯦꯕ ꯃꯌꯥꯝ ꯊꯣꯡꯕꯗꯕꯨ ꯍꯥꯎꯅ ꯊꯣꯡꯉꯒꯗꯤ ꯑꯗꯨꯝ ꯉꯥ ꯑꯣꯏꯔꯁꯨ ꯍꯥꯎꯇꯅ ꯊꯣꯡꯉꯗꯤ ꯃꯌꯥꯝ ꯑꯗꯨم ꯍꯥꯎꯇꯦꯗꯅ ꯑꯗꯨꯃꯥꯏꯅ ꯍꯥꯎꯅ ꯊꯣꯡꯉꯒ ꯑꯔꯩꯕ ꯈꯔꯗꯣ ꯑꯗꯨꯝ ꯆꯥꯁꯦ ꯃꯌꯥꯝ ꯑꯗꯣ ꯆꯥꯕꯕꯨꯗꯤ ꯁꯤ ꯍꯥꯏꯌꯦꯅ ꯑꯗꯨꯝ ꯍꯥꯏꯕꯗꯣ ꯆꯥꯔꯛꯑꯣꯏꯗꯕꯗꯤ ꯅꯠꯇꯦꯕ ꯆꯥꯗꯤ ꯆꯥꯔꯛꯀꯅꯤꯕ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯗꯨꯝ ꯃꯇꯥꯡ ꯆꯥꯕꯗ ꯆꯥꯔꯛꯈꯤꯕ ꯃꯌꯥꯝ ꯁꯨꯝ ꯍꯥꯏꯔꯒ ꯑꯩꯅ ꯆꯥꯗꯕꯗꯣ ꯑꯩꯁꯨ ꯁꯨꯝ ꯀꯃꯦꯟ ꯄꯥꯕꯗ ꯋꯥꯈꯜꯗꯣ ꯅꯨꯡꯉꯥꯏꯇꯦꯕ ꯃꯤꯅ ꯀꯔꯤ ꯈꯜꯂ ꯍꯥꯏꯔꯝꯒꯅꯤ ꯍꯥꯏꯗꯤ ꯍꯥꯏꯔꯒ ꯁꯨꯡꯆꯥꯗꯤ ꯆꯥꯔꯛꯇꯦ ꯀꯥꯏꯅ ꯁꯨꯝ ꯈꯜꯂꯝꯅꯤꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯗꯦꯕ ꯑꯗꯨꯒꯤ ꯍꯥꯏꯕꯅꯤꯅ ꯑꯗꯨꯗꯤ ꯄꯥꯟ ꯏꯔꯣꯟꯕꯁꯦ ꯍꯥꯟꯅ ꯆꯥꯔꯁꯦ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯑꯩꯅ ꯉꯥꯏꯔꯣꯡꯁꯦ ꯊꯥꯛꯆꯟꯕꯗ ꯁꯥꯏꯕ ꯍꯥꯎꯋꯦ ꯑꯆꯝꯕꯅꯁꯨ ꯑꯗꯨꯝ ꯂꯥꯛꯆꯔꯦꯗꯅ ꯑꯍꯥꯎꯕꯗꯤ ꯀꯩꯁꯨ ꯌꯥꯝ ꯆꯥ ꯉꯝꯗꯦꯗ ꯊꯣꯏꯕ ꯈꯨꯍꯥꯎꯁꯤꯗꯤ
How ꯉꯥꯒ ꯆꯥꯅꯤꯡꯗꯦꯗ ꯈꯨꯍꯥꯎꯁꯤꯗꯤ ꯁꯨꯝ ꯆꯥꯔꯦ manam nungsiye hezademe oi na